ꯄꯥꯔꯣꯏ ꯀꯣ ꯃꯌꯥꯝ ꯁꯥꯎꯔꯔꯣꯏ ꯄꯥꯔꯣꯏ ꯑꯩꯈꯣꯏꯅꯤꯒꯤ ꯃꯨꯕꯥꯡꯂꯛꯇ ꯍꯩꯇ ꯆꯥꯅ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯑꯩꯒꯤ ꯏꯇꯥꯁꯤꯒ ꯃꯣꯏ ꯃꯇꯩ ꯃꯅꯥꯎ ꯆꯪꯗꯅ ꯑꯩꯕꯨ ꯍꯟꯖꯟ ꯃꯥꯏꯊꯤꯕ ꯄꯤꯍꯟꯈ꯭ꯔꯦ ꯑꯅꯤꯔꯛ ꯁꯨꯈ꯭ರೆ ꯃꯥꯅ ꯑꯃꯨꯛ ꯌꯦꯟ ꯃꯄꯨꯝꯗ ꯄꯤꯈ꯭ꯔꯦ ꯃꯥꯏ ꯅꯨꯄꯥꯅ ꯏꯃꯥꯟꯅꯕꯁꯤꯅ ꯑꯃꯨꯛ ꯅꯍꯥꯟ ꯌꯦꯟ ꯑꯗꯨꯁꯨ ꯌꯦꯟ ꯊꯣꯡꯕꯗ ꯄꯤꯈ꯭रे ꯑꯩꯉꯣꯟꯗꯒꯤ ꯃꯣꯏ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯌꯥꯕ ꯂꯧꯊꯣꯛꯈ꯭रे ꯑꯗꯨꯏ ꯃꯊꯛꯇ ꯑꯃꯨꯛꯀ ꯃꯥꯏ ꯅꯨꯄꯥꯅ ꯑꯃꯨꯛ ꯃꯤꯃꯥꯡ ꯊꯣꯛꯇꯅ ꯑꯩꯁꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯄꯨꯊꯣꯛꯑꯒ ꯍꯥꯏꯖꯍꯟꯈ꯭रे ꯉꯁꯤꯗꯤ ꯑꯩꯁꯨ ꯑꯩ ꯊꯃꯣꯏꯁꯤꯗ ꯈꯜꯂꯦꯕ ꯃꯁꯤ ꯑꯃꯨꯛꯇꯪꯗꯤ ꯑꯩꯁꯨ ꯅꯩꯔꯨꯔꯒꯦꯅ ꯑꯗꯨꯕꯨ ꯈꯪꯗꯦ ꯍꯥꯏꯕꯗꯤ ꯁꯤ ꯃꯇꯥ ꯑꯃ ꯇꯧ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯉꯝꯗꯦ ꯇꯝꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯩ ꯉꯝꯅꯤꯅ ꯈꯜꯂꯒ ꯈꯨꯗꯨꯝ ꯁꯤꯡꯉ ꯂꯥꯛꯈ꯭ꯔꯕꯅꯦ ꯑꯗꯨ ꯍꯥꯏꯕꯗꯤ ꯉꯝꯗꯦꯀꯣ ꯃꯔꯝꯗꯤ ꯍꯥꯏꯕꯗꯤ ꯃꯥꯏꯁꯦ ꯈꯌꯥꯠ ꯈꯔ ꯁꯥꯡ ꯂꯩꯔꯝꯃꯦꯕ ꯉꯁꯥꯏꯁꯨ ꯈꯔ ꯂꯥꯎꯖꯩꯕꯀꯣ ꯑꯩꯁꯦ ꯈꯌꯥꯠꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯣ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯥꯎꯕꯤꯅꯣꯕ ꯐꯥꯁꯇ ꯁꯦꯀꯦꯟꯗꯗꯪ ꯍꯥꯏꯔꯛꯑꯣꯗꯅ ꯁꯦꯀꯦꯟꯗ ꯑꯩ ꯍꯥꯏꯔꯛꯑꯒꯦꯀꯣ ꯁꯨꯕꯥꯁꯅꯤ ꯕ꯭ꯂꯣꯒꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯥꯒꯤ ꯆꯦꯅꯦꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯁꯨ ꯉꯁꯤ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯣꯏꯅ ꯃꯨꯛꯕꯥꯡꯁꯦ ꯆꯥꯕ ꯌꯥꯎꯔꯤꯅꯤ ꯃꯌꯥꯝꯁꯨ ꯁꯨꯕꯥꯁꯅꯤ ꯕ꯭ꯂꯣꯒꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯀꯥꯎꯕꯤꯅꯨ ꯀꯥꯎꯕꯤꯅꯨ ꯑꯩꯈꯣꯏꯁꯨ ꯃꯧꯅꯤ ꯊꯕꯛ ꯆꯤꯜꯂꯁꯨ ꯆꯤꯟꯅ ꯃꯌꯥꯝꯒꯤꯗꯃꯛ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯃꯤ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯇꯧꯖꯔꯤꯅꯤ ꯅꯠꯇ꯭ꯔꯥ ꯏꯟꯖꯥꯡ ꯃꯊꯦꯜꯁꯦ ꯍꯥꯏꯔꯝꯒꯦꯀꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯉꯥ ꯊꯣꯡꯕꯒꯨꯝꯕ ꯇꯧꯔꯒ ꯌꯦꯟꯒꯨꯝꯕ ꯇꯧꯔꯛꯄꯁꯦ ꯌꯥꯝ ꯋꯥꯔꯦꯕ ꯆꯥꯕꯗꯁꯨ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯤꯁꯦ ꯀꯩꯅꯣ ꯄꯥꯟꯒ ꯁꯒꯣꯜ ꯍꯋꯥꯏꯒ ꯊꯣꯡꯕꯅꯦ ꯉꯥ ꯑꯇꯥꯎꯕ ꯑꯃ ꯌꯥꯎꯖꯔꯦ ꯀꯣꯠꯅꯕ ꯁꯤꯡꯖꯨꯁꯤꯡꯁꯦ ꯍꯩꯀꯛ ꯌꯦꯜꯂꯤ ꯁꯤꯡꯖꯨꯅꯦ ꯃꯤꯃꯤꯒ ꯑꯗꯨꯁꯨ ꯏꯅꯥꯎꯅꯨꯄꯤ ꯑꯃ ꯂꯩꯌꯦ ꯊꯣꯡꯕ ꯊꯥꯛꯄ ꯌꯥꯝ ꯍꯩꯕ ꯃꯥ ꯂꯣꯏ ꯊꯣꯡꯉꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯗꯤ ꯍꯧꯖꯔꯒꯦꯀꯣ ꯃꯌꯥꯝ ꯑꯍꯥꯟꯕ ꯏꯟꯒꯗ꯭ꯔꯥ ꯏꯟꯁꯤꯀꯣ ꯑꯗꯣ 이바니기제 ꯄꯥꯅꯤꯁꯃꯦꯟꯗꯣ ꯆꯦꯂꯦꯟꯖꯅꯤꯅ ꯑꯗꯨꯗꯤ ꯀꯌꯥ ꯊꯥꯡꯅꯁꯦꯕ ꯑꯗꯣ ꯆꯥꯕꯁꯦ ꯏꯆꯝ ꯆꯝꯅ ꯆꯥꯕꯁꯨ ꯌꯥꯏꯕꯀꯣ ꯑꯗꯨꯕꯨ ꯆꯦꯂꯦꯟꯖ ꯑꯣꯏꯔꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯕꯤꯠ ꯂꯩꯗꯅ ꯑꯩꯈꯣꯏꯗ ꯏꯟꯇꯔꯦꯁ ꯍꯦꯟꯅ ꯂꯩꯗꯅ ꯑꯗꯨꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯆꯥꯕꯗ ꯆꯦꯂꯦꯟꯖ ꯅꯠꯇꯕꯤꯗ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕ ꯃꯌꯥꯝ ꯌꯥꯎꯏꯀꯣ ꯑꯗꯣ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯊꯟꯇ ꯆꯥꯕꯗ ꯑꯩꯈꯣꯏꯒꯤ ꯍꯩꯖꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯏꯅꯦꯕꯀꯣ ꯃꯌꯥꯝ ꯁꯥꯎꯕꯤꯕ ꯌꯥꯗꯦ ꯁꯤꯒꯤꯁꯦ ꯑꯗꯣ ꯀꯌꯥ ꯇꯧꯖꯦꯕ ꯍꯥꯏꯔꯣ ꯁꯠ ꯖꯞ 500ꯗ ꯇꯧꯔꯁꯦ 500ꯗ 500 ꯇꯧꯔꯁꯤꯀꯣ ꯑꯩ 1000ꯗꯤ ꯄꯥꯏꯔꯛꯄꯅꯦ ꯃꯥꯅ 1000 ꯇꯧꯖꯦ ꯍꯥꯏꯔꯛꯄꯒꯤ ꯑꯗꯣ ꯃꯌꯨꯝ ꯌꯧꯔꯀꯥꯟꯗ 500 ꯍꯥꯏꯔꯦ ꯑꯗꯣ 500 ꯊꯥꯡꯇꯣꯛꯑꯦ 500 ꯑꯁꯤ ꯉꯝꯕꯅ ꯂꯧꯗꯣꯏꯅꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯈꯨꯆꯥ ꯈꯔ ꯊꯤꯔꯛꯄ ꯌꯥꯏ ꯃꯌꯥꯝ ꯌꯦꯡꯕꯗ ꯈꯔꯗꯤ ꯅꯩꯔꯛꯑꯅꯤ ꯈꯨꯆꯥꯁꯦ ꯍꯥꯞꯄꯒꯦ ꯉꯥ ꯃꯇꯨꯝ ꯍꯥꯞꯄꯦ ꯁꯤꯡꯖꯨ ꯍꯥꯞꯄꯦ ꯍꯥꯞꯄꯦ ꯆꯥꯛꯁꯤꯁꯨ ꯈꯔ ꯀꯜꯂꯦ ꯑꯩꯒꯤ ꯈꯅꯥꯎ ꯐꯨꯡꯒꯟꯕꯤ ꯑꯩꯅꯗꯤ ꯑꯩ ꯉꯝꯅꯤ ꯈꯜꯂꯒꯗꯤ ꯂꯥꯛꯈꯤꯕꯅꯤ ꯈꯪꯗꯦ ꯁꯦ ꯃꯌꯥꯝꯁꯨ ꯍꯥꯎꯅ ꯆꯥꯔꯣ ꯑꯩꯈꯣꯏꯁꯨ ꯍꯧꯔꯒꯦ 1 2 3 Ani seta. Seta.
맛있어. Kembali ke. Kembali. Puasa sendiri sekali. Berapa? Mama. Aku senang ngambil tuh. Tangga. Uy, di ha, maju. Ay, nggak ay nggak ngambil ba? Oo. Nggak sama ngambil ba? Nang hunzi kita. Ay, water. Mukbang ka ba sini? Paising ba diya? Nhằm thịt bò đây. Thôi sẽ đi về đâu rồi mẹ. Nhưng mà sao cái lâu vậy anh chị? Cái lâu bây giờ lại bên nhỉ? Chân đó vậy. Chắc tôi. Cái gì mà người. Mẹ mai thi đây phải nó mai thi đây. Sen cái gì? Sen cái thằng nào cái tàu ra đây cô, làm thi ra đây. Cái nó nè, bài thôi cái tàu Mà thằng mà chắc tôi tụ ngầm giờ rồi nè, tôi đi hai là một tuần à. Xoay rồi tụ thì làm thi làm nè, tụ này anh ngon thì am hong bồi ba mai ao ba. Hay nè đó ba mam anh ngon đó thèm na ba adu tụ cái này. Adu bu mana đi cái đông đấy hello đầm nè tụ bu hello hai cái ahum lagti sura ma. Ani ra anta ka ani ra. Moi sai na mana ani ra ngasi ga. Ahum ra sura. Kuam ne haidara kala de. Mubang do da ne lai na khanbi no. Sa da ne si jage to ye do ne haidara kala drai jan. Aduna ita yam lem na se person biro. Oina da par ke ko. Wana jaja gi bane thabak su pho budi sine no wa ri ne Wai. mayam na khang da bai wa ne Aduna ngasi di lupa caunga laure ji chandagi. wa do lai tre haidara kana da so ai haidara kana dra Adubu chabati khara phajara mani ngasai ngamna baina chanrak pada du mayam ni yengba nungai taba yawru su ko. Khara ngapi ro. kasu gai de Mukbang hai yam du thina cha. leme yam thina pore bana te phamme direct phamme sahi jima ge dum phamma dra su ko ang ta di ka ge do ge ore na la hara ne adu ada sai na zo na nyum nyo pu ra khang ge ka di chan na bu mayam pu ra sat ki ba du ga mu ga ju pu ra ba sa ju pi thum Madang gadi nganu ina tause. yai ne Nganu tause. yai ba adubu chak to kha de han dan ja di kaino maksu na ta mina robot maksu na te adui mathak ta ta khau do ngam de ba yang wai kai de wan ko wan kai dan kana de Chak mayam da namjin na ba. hawa yam no ai che pai thor ke to do mayam wa ro bi no ko ai ngon da ba thuk lau da phuk la ko ne bo ba nang kai hai ni nge na yam na Aina mukbang aigi ije ko imanabi ne du ai ngonde gidi kitang mai no pan halle du na ina ije ko jai ije subhasni gi blogs da aina support tobo ina magi mukbang support da dum yaujabani do mayamna yengbada
ꯆꯥꯕ ꯊꯛꯄꯗ ꯑꯣꯏꯔꯣ ꯑꯃꯗ ꯑꯣꯏꯔꯣ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯁꯨ ꯑꯗꯨꯒ ꯁꯦꯟ ꯊꯥꯅꯕꯒꯤ ꯑꯗꯨ ꯃꯤꯟ ꯃꯥꯜꯂꯦ ꯑꯗꯨꯒꯨꯝꯕꯁꯨ ꯍꯥꯏꯕꯤꯒꯅꯨ ꯕꯤꯠꯅꯦ ꯁꯤꯗꯤ ꯕꯤꯠꯅꯦ ꯍꯥꯏꯕꯗꯤ ꯏꯕꯥꯅꯤꯁꯦ ꯀꯔꯤꯝ ꯍꯥꯏꯅꯗꯕꯤꯗ ꯊꯨꯕꯤ ꯇꯥꯟꯅꯁꯤ ꯍꯥꯏꯔꯒ ꯇꯥꯟꯅꯕꯗꯤ ꯉꯁꯥꯏꯒꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯝ ꯅꯦꯒ꯭ꯂꯦꯛ ꯈꯔ ꯆꯥꯒꯗ꯭ꯔꯅꯀꯣ ꯑꯗꯨꯗꯤ ꯁꯦꯟꯗꯣ ꯊꯝꯃꯕꯅꯤꯅ ꯃꯤꯃꯥꯡꯗ ꯂꯩꯔꯕꯅꯤ나 ꯒꯥꯟꯙꯤꯁꯤꯗꯕꯨ ꯃꯤ ꯂꯣꯏ ꯄꯥꯝꯃꯤꯗꯅꯀꯣ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯔ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯗꯨꯒꯤꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯉꯝꯃꯦ ꯍꯥꯏꯕꯒꯤ ꯃꯊꯪꯗꯗꯤ ꯅꯪꯅ ꯑꯃꯨꯛ ꯁꯤꯡꯉꯒ ꯂꯩꯔꯝꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯁꯤꯡꯕ ꯍꯥꯏꯗꯤ ꯁꯤꯡꯕꯕꯨ ꯁꯤꯡꯉ ꯂꯥꯛꯏꯅꯦ ꯑꯗꯨ ꯑꯗꯨꯝ ꯁꯤꯡꯉ ꯍꯟꯗꯧꯔꯦ ꯁꯤꯡꯉꯒ ꯑꯃꯨꯛ ꯍꯟꯈ꯭ꯔꯅꯤ ꯑꯗꯨ ꯃꯊꯪꯗ ꯑꯃꯨꯛ ꯁꯤꯡꯉ ꯂꯥꯛꯑꯅꯤ ꯑꯗꯨꯗ ꯑꯃꯨꯛ ꯁꯤꯡꯉ ꯃꯌꯥꯝꯅ ꯂꯥꯛꯄꯅꯦ ꯁꯤꯡꯉ ꯍꯟꯗꯧꯔꯦ ꯍꯥꯏꯁꯤꯅꯦ Bro. ꯖꯒꯣꯏꯗꯤ ꯁꯥꯕꯗꯤ ꯍꯥꯏꯗꯤ ꯍꯥꯏꯅꯈꯤꯕꯅꯦ ꯑꯗꯣ ꯑꯩ ꯏꯁꯥꯅꯗꯤ ꯌꯥꯈꯤꯗꯦ ꯅꯨꯡꯉꯥꯏꯇꯦꯗ ꯃꯇꯦꯛ ꯃꯁꯥ ꯏꯁꯩ ꯊꯥꯅꯤ ꯑꯦ ꯑꯗꯨ ꯄꯣꯔꯒꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ ꯉꯁꯥꯏ ꯀꯔꯤ ꯍꯥꯏꯅꯈꯤꯒꯦ ꯄꯩꯁꯥꯁꯨ ꯄꯤꯊꯣꯛꯈ꯭ꯔꯦ ꯑꯩꯅ ꯍꯥꯏꯕꯅꯦ ꯄꯣꯕ ꯃꯤꯗꯨꯅ ꯄꯩꯁꯥ ꯄ꯭ꯂꯁ ꯖꯒꯣꯏ ꯃꯇꯦꯛ ꯑꯃ ꯍꯥꯏꯕꯅꯦꯕ ꯑꯩꯅ ꯍꯥꯏꯕꯗꯣ ꯄꯥꯔꯣꯏꯀꯣ ꯃꯌꯥꯝ ꯁꯥꯎ ꯌꯥꯔꯣꯏ ꯄꯛꯀꯦꯔꯥ ꯄꯥꯔꯣꯏ ꯄꯛꯎꯒꯦꯔꯥ ꯄꯅꯤꯁꯃꯦꯟꯗꯤ ꯄꯅꯤꯁꯃꯦꯟꯅꯤ ꯃꯇꯦꯛ ꯑꯃ ꯇꯧꯔꯝꯒꯗꯕꯅꯤ ꯍꯌꯦꯡ ꯑꯩꯅ ꯁꯤꯁꯦ ꯄꯣꯔꯦꯗꯅ ꯑꯦꯛꯇꯤꯡ ꯑꯣꯏꯅ ꯇꯧꯔꯒꯦꯁꯦ ꯑꯦꯛꯇꯤꯡ ꯑꯣꯏꯁꯨ ꯌꯥꯔꯦ ꯗꯥꯏꯂꯣꯛꯇꯣ ꯗꯥꯏꯂꯣꯛ ꯑꯣꯏꯁꯨ ꯌꯥꯔꯦ ꯑꯩ ꯑꯃ ꯍꯦꯛꯇ ꯌꯥꯔꯦ ꯇꯧꯔꯣ ꯑꯩꯅ ꯍꯥꯏꯖꯔ ꯇꯧꯗꯣꯏꯔꯣ ꯊꯥꯔꯒ ꯇꯧꯗꯣꯏꯔꯣ ꯊꯥꯔꯒ ꯑꯣꯏꯅ ꯇꯧꯁꯤꯔꯥ ꯍꯥꯏꯔꯒ ꯑꯣꯏꯅ ꯇꯧꯁꯤꯔꯥ ꯀꯔꯝꯕꯅ ꯅꯨꯡꯉꯥꯏꯅꯤ ꯈꯪꯗꯦꯗ ꯅꯣꯡꯗꯝꯕ ꯑꯩꯅꯗꯤ ꯉꯝꯅꯤꯅ ꯈꯜꯂꯒ ꯂꯥꯛꯈꯤꯕꯅꯦ ꯑꯗꯨꯕꯨ ꯃꯥꯏ ꯊꯤꯔꯒ ꯂꯩꯔꯤꯉꯩ ꯃꯊꯛꯁꯤꯗ ꯊꯤꯔꯒ ꯑꯗꯨꯝ ꯍꯟꯕ ꯇꯥꯔꯦ ꯎꯄꯥꯏ ꯁꯨꯡꯂꯩ ꯍꯦꯛ ꯂꯩꯇꯦ ꯁꯨꯕꯥꯁꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯑꯗꯨꯝ ꯂꯣꯏꯌꯣ ꯇꯝꯃꯕ꯭ꯔꯥ ꯈꯪꯗꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯑꯗꯨꯝ ꯌꯥꯝꯃꯛꯇ ꯅꯣꯡꯃꯒꯤ ꯃꯤꯅꯗꯤ ꯑꯗꯨꯝ ꯄꯣꯕꯤꯒꯦ ꯀꯩ ꯍꯥꯏꯅ ꯍꯥꯏꯁꯤꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯇꯥꯕꯗ ꯑꯩ ꯑꯣꯏꯅ ꯅꯪ ꯗꯥꯏꯂꯣꯛ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏ ꯌꯥꯗ꯭ꯔꯤꯕꯣ ꯑꯗꯨꯗꯤ ꯌꯥꯔꯦ ꯑꯗꯨꯒꯤ ꯗꯥꯏꯂꯣꯛꯇꯣ ꯍꯣꯏ ꯑꯗꯨꯅ ꯅꯪꯒꯤ ꯕ꯭ꯂꯣꯛꯀꯤ ꯍꯥꯏꯖꯕꯅꯤꯗꯅ ꯌꯥꯔꯦ ꯑꯩꯅ ꯅꯪꯅ ꯍꯌꯦꯡ ꯅꯪꯅ ꯀꯥꯔꯁꯨ ꯇꯧ ꯍꯥꯏꯕ ꯑꯩꯅ ꯇꯧꯅꯤꯕ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯈꯪꯉꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯄꯥꯝꯕ ꯑꯣꯏꯅ ꯍꯥꯏꯔꯅꯤ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯁꯛꯑꯣ ꯄꯣꯕꯒꯤ ꯑꯩꯈꯣꯏꯅꯤꯒꯤ ꯃꯨꯕꯥꯡꯂꯛꯇ ꯍꯩꯇ ꯆꯥꯅꯕꯗ ꯃꯌꯥꯝꯅꯗꯤ ꯅꯣꯛꯅꯕꯤꯅꯨ ꯏꯁꯩ ꯍꯥꯏꯕꯨ ꯁꯤ ꯑꯣꯏꯔꯦ ꯃꯌꯥꯝ ꯁꯨꯔꯥꯟꯕꯒꯤ ꯁꯥꯎꯕꯤꯅꯨ ꯕꯥꯏ